Online Manipur YouTube channel Spring Beer Mayam Pum no Pu Amuka Nataram Luxury Han Badiam Namro Power update Tamzage. Maheroi listing kaya nangasi su akan ba Khongjang Singsil Latuna CM Secretariat Tamna Thomjil Lakre Khongjang Laksinnaba Security Force Kappada Maheroi Kunna Henna Sokle Lamdam Sigi Maheroi Singsingi Maheroi Singna su lambi de Thoraktuna Wakat Khongjang Singsin Kre Maheroi ani Lentungambi Amadi Hamanjit Ani Bupara Matung Tam Tin Hatok Bikibagi Mayokta Sangsil Lakiba Maheroi Singi Yahu Laksinnaba Lengang School College Sing Suti Hadok Rabasu Ngasi Mafam Kaya Maheroi Sing uniform set tuna Thorak Laga Maheroi ani Hatpada Senaba Sing Cherak Pibiu Hain Khongjang Singsin Bahokre Didim Lambi Kangchuk Lambi Sing Jamai Thangmai Ban Amadi Konung Mamang Maikay Digi Maheroi Sing na CM Secretariat Tamna Thomjil Lakre Police na Mafam Kaya Maheroi Sing Thatna Bahona Bada Chau Namuk na Bathokre Tiar Gas Kappada Maheroi Kungi Mathakta Asok Apan Yaure Hairi Kuki terrorist na tamtina hapikra Khanglaba hijam Linthoingambi amadi pijam Hamanjit Misigi Justice Purau Asibak Sang Puto Mara Labor Sing Paduna Chairak Piu Amadi Maram Sadana Maheroi Sing Mahitamba Tingjin by Yaning the Haina Thawal District Ki Maikay de Leiriba Maheroi Sing Oba Khongset Ama Thawal DC Tamnasatuna Maheroi Sing na demand kaya Yoba Memorandum Ama DC Thawal the Pisin Kre Maheroi Sing Khongset Adu Thawal Okramder Leiba Waiko Mani Girls College Tagi Hauraga Thawal Bazar Pauduna DC Thawal Tamna Pen the Kolau Kaya Lauduna Satki Thawal Gi Akoi Beda Leiriba Maira Pai Bilup Kaya so Maheroi Sing Khongset Adu the Yosilak Padagi Pam the Thodok Tok Tana District Police Thawal Gi Maikay de Gisu Henba section Thawang Kaya so Lokat Kre Hairi Khongjang Loi Sing Marak Tagi leader Sing Khangatuna DC Thawal Amadi SP Thawal ga Unaduna Maheroi Sing demand Sing Khangalaki Ngasi Khongset Adu ga Mari Lena Maheroi Lusing Basing Lengak na Maheroi Ani gi Langlang Langjin Matam Sana Puthokpa Ngam Khidaba Asi Pende Pungni Pan Gi Manung da Maheroi Ani gi Haksang Puthokpiu Corona na maram oidunu matam kuini larik tamba phanglaktraba Maheroi Sing bu amuk hanna thokliba lebak ki rang asina lengak na tattana school college tingjin ba asi Maheroi Sing yaba ngamloi Maheroi Sing school college ka draga irang Nem Thagani Khali Balenga ki wakal thadok piu pungni funi pani gi manung da school college ka bad athing batham ni ba asi lautuk kadabani asiba Maheroi ani gi haksang putuk kadabani demand sing asi lengak na thabuk to onthok trabadi hen kan ba khungchang kaya Maheroi Sing na sangsil lagani haiki Maheroi ani tamthina hatuk pikiba thawong miyoiba khunai na sat kadabali sat nate mihat pasing puthok tuna matik sawa sairak pibiu haiduna district sing da leiriba Maheroi sing da Maheroi Sing na lengak na suti thadok rabasu school uniform set tuna Thorak tuna Khongjang Singsin duna pen daba kholau kaya laukre sangsin kiba Khongjang Sing adu da Maheroi Sing na thamanga farak kadoroba irang asida khutlai su paije daba Maheroi Sing bu tamthina hatok piba asi akan mamong de yaning de kukinupi ani phi thong daba gi viral video adu di lebak asigi Prime Minister Union Home Minister Chief Minister amadi Minister Sing amadi MLA Sing yaunu lamdam asigi miyam phurup ki khenaba thamdana Khongjang kaya sangsin duna senaba sing phagatuna logi oibe action lokhatki adubo Linthoingambi amadi Hamanjit mihat asida di center amadi state lengak na tuminna leisilebasi karigino irang asta kuki khulai pai basingna mara lejitroba Maheroi phawa mihat thina tamthina ot neidaga hatok pibagi thawong asina Maheroi amagi punsi mamal kaya yamna leitrabage haibasi asobo wahang amma oiri asigumba miyoibagi decide ke wangbada sathrakliba thawong asida senariba mihat basing athuba matamda matik saba chairak piu haibana sing maseron kaya sizinaki Maheroi ani tamthina hat ki bathawong akan momong de condemn tawi athuba matamda chenaba miyo sing puthoktura matik saba chairak pigedabni ntrabade Manipuri Maheroi Sing punsinduna akan Khongjang Singsinaba sem sare haina su phongdokhi aduga mathangi update asina CBI da sinaki bakaramba case mai pakpa yaukrabage khoirambal kaithan phambi masing leibak kanana honaba moirang them anan phabagi mohta leibak thugaina honarba MLA tara sairak piu Yaitong Phamdong Basing Dagi Seliam Khongot Palak CBI the MEEYAMNA Thasdre CBI the Sinakiba Karamba case my pakpa case Yaukrabage Haina Khoirambal Kaiten from Bi Masing the Pongdoragli Hiramasiga Marilena and Khoirambal Kaiten the Pangtok Papamusing Unaba Amada Kaiten Pambi Asem Nirmalana Hai Maite Purupki Maheroi and Kukisingna Tamtina Hat Trova Powder Lengang to Minna Laksinnaba si Lebak Tibani Kukinupi and viral video Gimatanga de Lebak Asigi Prime Minister State ASIDA Thokliba lan gi matang do wafam amata phongdok lamdaba adu viral video gi matang da di phongdok lakibani viral video da senaba sing akpa serak pigani fawa haikibani samjaba Maheroi ani tamthina hala fawa da tuminna laisilliba karigino state asi chief minister na lusingduna viral video gi matang da state sin bathungna wakat mifam phamkibani loinana BJP Manipur Pradesh ki president Sardana su yaning da wafam phongdokibani adubu ngasi di president A tuminna laisinkhre masa sing buta sengna nungsiba mama mo oram labadi kuina konduna lakpa
फम थादोकपिरो Maheroi ani mangkibagi matangda intelligence department kadaida leirubage CBI na paiba karamba case mai pakrabage yeitong khamdong basingdagi selyam khomba lakpa CBI da miyamna thajaba thamdre haiki aduga mathangi update asna chin Kukisingna Thakliba lang asida tampakta leiriba miyamna thuroidabani WMC Maheroi ani buku ki khulai paiba sing minungsi leitena hatuk pikibagi photo media platform sing da paktakna sangdorokliba asi miyambu irang asidagi na thainaba satharakiba thawngni haina World Maitai Council WMC na thadurak pacheron amana hairi serolasina makata araduna hai Maheroi ani asi matam kayagi mamang da kuki khulai paiba sing minungsi leitena hatuk pikrabni adum oinamak hojik khakta da photo asi social media da viral oina sandorokliba asi popi lokpagi matam oirakpana tampaki miyambu atop maikai amada wakhal thaidokna ba honarakpani hairi Director Intelligence Bureau na phongdokibagi matung ina popi pambi sing asi loklaba matung lupa crore lising yang khai dagi humphobaka manga fawa phanggadori bani amaromda Maheroi ani minungsi leitana hatuk pikiba thawong adu da senariba music asina sinna ba phone gi location khanglabasu ngasi phawada phagatpa ngamdana lakpa si leibak thibani madugi ona taina bada miyobagi minungsi gi wangmada satharakliba thawong adubu yaningda ba phongdokladuna khongjang changsil luba singda security force na ka henba thawong kaya sathariba asina leikidraba thawai ani adugi asumbo well piba ngamgadori banom logi matung ina phaba punba lathi charge toba amadi tear gas caption basi maitai khakta sathagada ba thawongla singda satnaba loga tampakta satnariba lo asiga manadraba haibase aso wafam amwari maram aduna chin Kukisingna Thakliba lang asida tampakta gi leiriba miyamna thuroidabani amadi sathrakliba lalong asi tampaki miyamda wakhan na thai Henna ba sathrakpa thawongni haibase punna khangmina se haina suseron aduna makhatari video se yang bibagi dam mayam pungna pu amaka hana thagachari anoba update kidam to online Manipur YouTube channel asibu subscribe to biramu thank you so much